ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯥꯎꯔꯞ ꯇꯧꯕ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯈꯛꯇꯗ ꯊꯣꯡ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯕꯨ ꯁꯝꯅꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯀꯌꯥ ꯌꯥꯅꯗꯦ, ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯗꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯁꯥ ꯉꯥꯕꯨ ꯌꯥꯝꯅ ꯍꯥꯠꯂꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤ ꯐꯥꯎꯕꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯕ ꯉꯝꯅꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯥꯀꯟꯗꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯍꯨꯝ ꯃꯔꯤꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯅ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧ ꯂꯩꯈꯣꯏꯗ ꯐꯥꯎ ꯍꯥꯏꯅ ꯁꯤꯟꯅꯕ ꯃꯤꯁꯛꯇꯣ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯔꯦ꯫ ꯇꯨ ꯃꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ꯫" ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯒꯤ ꯊꯥꯡꯗꯣꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯇꯞꯅ ꯊꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯌꯨꯛꯇ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯗꯤ? ꯑꯩ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯀꯤꯗꯕ꯭ꯔꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯅꯕꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯩ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯕꯨ ꯀꯟꯕꯤꯌꯨ꯫ ꯁꯤꯕꯁꯨ ꯑꯗꯨꯛ ꯀꯤꯔꯕ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯌꯨꯛꯇ ꯊꯕꯛꯁꯨ ꯇꯧꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯕꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯤꯕ? ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯇꯝꯖꯔꯔꯣꯏ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯌꯨꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯅ ꯊꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯈꯪꯅ ꯑꯩꯕꯨ ꯃꯥꯡꯅꯕ ꯑꯩꯒꯤ ꯃꯌꯨꯛꯇ ꯅꯪꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯑꯩꯒꯤ ꯊꯧꯔꯕ ꯊꯥꯡꯒꯤ ꯃꯌꯥ ꯑꯁꯤꯅ ꯅꯉꯛ ꯑꯗꯨꯗ ꯇꯨꯕꯠ ꯌꯥꯜꯂꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯇꯨꯗꯨꯅ ꯀꯞꯆꯩ, ꯍꯥꯏꯖꯩ, "ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯀꯛ ꯇꯧꯖꯔꯔꯣꯏ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯃꯄꯥꯗꯨꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟꯅ ꯇꯥꯔꯔꯤ꯫ ꯃꯈꯧꯔꯤꯗꯨꯗꯒꯤ ꯏ ꯃꯌꯥꯝ ꯑꯃꯅ ꯄꯤꯠ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯤꯍꯨꯟ ꯑꯗꯨ ꯆꯣꯡ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯁꯤ ꯅꯈꯣꯏꯅ ꯇꯨꯔꯦꯜꯗ ꯍꯨꯟꯗꯣꯛꯂꯨꯆꯣ꯫ ꯃꯀꯣꯛ ꯑꯁꯤꯁꯨ ꯄꯨꯈꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯅꯩ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯌꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯏꯁꯥꯁꯦ ꯆꯦꯡꯈꯩꯕꯒꯨꯝꯅ ꯈꯞꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡꯁꯦ ꯊꯣꯛꯅ ꯊꯧꯕꯖꯥꯠꯅꯤꯀꯣ꯫ ꯑꯃꯨꯛꯇꯪꯒꯤ ꯈꯨꯌꯥꯟꯗ ꯃꯀꯣꯛꯁꯦ ꯀꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ, ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯁꯦ ꯃꯁꯤꯡ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ꯫ ꯃꯁꯤꯡ ꯊꯤꯔꯨꯔꯕꯗꯤ ꯐꯅ ꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯅꯤ꯫ ꯃꯁꯦ ꯃꯤ ꯍꯥꯠꯄ ꯂꯥꯏꯆꯨꯔꯤ꯫ ꯃꯁꯤ ꯐꯖꯅ ꯂꯥꯏꯆꯨꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯁꯤꯗ ꯃꯍꯥꯛꯁꯦ ꯌꯥꯝ ꯅꯥꯄꯟ ꯀꯥꯔꯦ꯫ ꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯤꯗꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥ ꯂꯩ? ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯤ ꯑꯗꯣ ꯐꯥꯗꯨꯅ ꯑꯁꯨꯝꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯀꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯛꯇ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯍꯧꯖꯤꯛꯄꯨ ꯇꯨꯔꯦꯜꯗ ꯇꯝ ꯆꯠꯇꯨꯅ ꯃꯤ ꯑꯁꯤꯕꯁꯦ ꯍꯨꯟꯗꯣꯛꯂꯨꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤꯕ ꯑꯣꯟꯊꯣꯛꯅ ꯇꯜꯂꯕꯅꯤ꯫ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯇꯜꯂꯤ ꯇꯟꯗꯦꯅ ꯍꯦꯛ ꯇꯧꯔꯨꯕꯗꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯝꯂꯦꯟꯗ ꯑꯗꯨꯝ ꯌꯧꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯗꯨꯝ ꯇꯧꯕꯅ ꯐꯔꯦꯗ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯝꯗꯧꯁꯤꯒꯦ? ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯉꯝꯕꯣꯡ ꯃꯅꯨꯡ ꯑꯃꯗ ꯍꯥꯞꯆꯤꯟꯕ ꯇꯥꯔꯦꯗꯅ, ꯑꯗꯨꯒ ꯁꯒꯣꯜ ꯊꯧꯔꯒ ꯄꯨꯈ꯭ꯔꯁꯤ꯫ ꯇꯨꯔꯦꯜꯗꯨꯗꯕꯨ
ꯂꯪꯊꯈ꯭ꯔꯕꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯑꯁꯣꯝꯒꯤ ꯀꯥꯁꯤꯗ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯣ ꯑꯃꯨꯛꯇ ꯅꯪ ꯂꯧꯔꯨꯆꯣꯕ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯧꯔꯤꯒꯤ ꯁꯤꯡꯂꯤꯁꯤꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯏꯁꯤ ꯌꯦꯡꯉꯨꯅꯤ ꯑꯇꯠ ꯑꯈꯝ ꯂꯩꯇ꯭ꯔꯤ ꯃꯐꯝ ꯑꯁꯤ ꯃꯤꯍꯥꯠꯄꯨꯡꯅꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯍꯥꯠꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯈꯦꯡꯅ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯤ ꯉꯁꯤꯅ ꯃꯍꯥꯛꯀꯤ ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯇꯝꯕ ꯉꯝꯗꯦ ꯑꯣꯟꯊꯣꯛꯅꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯖꯥꯠꯅꯤꯀꯣ ꯑꯁꯤꯒꯨꯝꯕ ꯁꯛꯐꯝꯁꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ ꯅꯈꯣꯏꯁꯨ ꯃꯀꯣꯛ ꯑꯁꯤꯒ ꯃꯁꯥꯁꯤꯒ ꯇꯨꯈꯥꯏ ꯇꯨꯈꯥꯏ ꯇꯥꯔ ꯂꯩꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ ꯇꯁꯦꯡꯅ ꯌꯦꯡꯉꯝꯗ꯭ꯔꯦꯗ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯏꯆꯦ ꯁꯤꯗ ꯂꯩꯔꯤ ꯉꯥꯕꯣꯡꯗꯣ ꯇꯤꯡꯊꯣꯛꯑꯣ ꯃꯁꯥꯁꯦ ꯊꯥꯡꯒꯠꯂꯒ ꯍꯥꯞꯄꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯕꯣꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯀꯣꯛꯁꯤꯗꯤ ꯈꯨꯠꯁꯤꯅ ꯄꯥꯏꯒꯗꯕꯕꯨ ꯇꯟꯕꯨ ꯇꯜꯂꯤ ꯁꯤꯁꯦ ꯁꯤꯗ ꯆꯩꯇꯨꯞ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯅꯣꯏꯅ ꯈꯣꯠꯆꯤꯜꯂꯣ ꯃꯁꯤ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯄꯥꯞꯄꯨ ꯄꯨꯒꯗꯧ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃ ꯀꯌꯥ ꯊꯥꯖꯗ꯭ꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯒꯤ ꯃꯁꯥꯗ ꯉꯁꯤ ꯐꯥꯎꯕ ꯄꯥꯞ ꯑꯃꯠꯇ ꯍꯦꯛ ꯎꯕ ꯐꯪꯗꯦ ꯅꯨꯄꯥ ꯑꯃꯅ ꯆꯩꯇꯨꯞ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯣꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯌꯥꯔꯅꯤꯁꯦ ꯉꯥꯕꯣꯡꯁꯦ ꯊꯥꯡꯉ ꯄꯨꯈ꯭ꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯁꯣꯝ ꯄꯥꯏꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯑꯗꯣꯝꯗ ꯄꯥꯏꯔꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯉꯥꯕꯣꯡ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯄꯨꯊꯣꯔꯛꯂꯤ ꯁꯒꯣꯜ ꯃꯔꯤꯃꯄꯥꯟꯗ ꯂꯩꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯒꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯥꯈꯠꯂꯁꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯕꯣꯡꯁꯦ ꯄꯤꯈꯠꯍꯜꯂꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯅꯈꯣꯏꯅ ꯍꯥꯟꯅ ꯀꯥꯈꯠꯄꯤꯔꯣ ꯅꯨꯄꯥ ꯑꯅꯤꯅ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯏꯆꯦꯁꯤ ꯄꯤꯔꯛꯑꯣ ꯊꯨꯅ ꯉꯥꯕꯣꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯤ ꯅꯥꯛ ꯌꯦꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯕ ꯍꯧꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯕ ꯏ ꯑꯗꯨꯅ ꯉꯥꯕꯣꯡ ꯐꯤ ꯑꯗꯨꯕꯨ ꯐꯥꯎꯗꯣꯛꯇꯨꯅ ꯏꯈꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯍꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯂꯝꯕꯤꯁꯤꯗ ꯏꯈꯦꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯤ ꯇꯥꯍꯧꯕ ꯇꯥꯕꯅꯤ ꯃꯁꯤꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯅꯔꯅꯤ ꯅꯨꯡꯇꯤꯒꯤ ꯍꯥꯠꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯌꯥꯕꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯌꯦꯡ ꯎꯐꯨꯜ ꯋꯥꯐꯨꯜ ꯃꯌꯥꯝꯅꯅꯦ ꯃꯥꯏ ꯈꯨꯝꯁꯤꯟꯖꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯂꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯃꯈꯥꯗ ꯀꯨꯝꯊꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯪꯊꯔꯤꯁꯦ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯝꯃꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯏꯅꯤꯡꯊꯧꯅ ꯍꯥꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯍꯨꯟꯗꯣꯛꯂꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯤꯕꯅꯤꯗꯣ ꯑꯩꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯇꯥꯎ ꯂꯩꯁꯥꯕꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕꯗꯨꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯨꯔꯦꯜ ꯑꯁꯤꯃ ꯄꯨꯝꯊꯅ ꯍꯦꯛ ꯊꯜꯂꯝꯃꯅꯤ ꯅꯨꯄꯥ ꯑꯃꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯇꯥꯎ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄꯕꯨ ꯀꯤꯕꯨ ꯀꯤꯔꯕꯅꯤ ꯃꯈꯥꯗꯒ ꯄꯥꯛꯊꯔꯒꯅꯦ ꯌꯦꯡꯂꯨꯕꯗ ꯃꯗꯣ ꯍꯧꯅꯕ ꯖꯥꯠ ꯅꯠꯇꯦꯗ ꯃꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯑꯁꯤꯕ ꯃꯤ ꯃꯌꯥꯝꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯊꯣꯡ ꯃꯊꯛꯁꯤꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯂꯛꯇꯅꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯍꯦꯔꯦ ꯏꯇꯥꯎ ꯊꯋꯥꯏꯅꯕꯨ ꯀꯃꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯣꯏꯅꯣ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯏꯇꯥꯎ ꯇꯁꯦꯡꯅꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯅꯤ ꯃꯐꯝꯁꯤꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯇꯅ ꯋꯥꯀꯠ ꯃꯤꯐꯝ ꯁꯣꯏꯅ ꯐꯝꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯎꯗꯕꯒꯤ ꯈꯪꯗꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯋꯥꯁꯦ ꯁꯨꯝ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯐꯥꯎꯕ ꯑꯝꯇ ꯊꯥꯗꯗ꯭ꯔꯤ ꯁꯠ ꯊꯥꯗꯔꯁꯤ ꯀꯩꯗꯧꯔꯒꯦ ꯋꯥꯁꯣꯏ ꯉꯥꯡ ꯁꯨꯝ ꯂꯩꯔꯒꯨꯝꯁꯤ ꯑꯗꯨ ꯍꯧꯈ꯭ꯔꯕꯁꯤꯡꯗꯣ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯩ ꯋꯥꯅꯤꯗ ꯅꯪꯅ ꯑꯩꯁꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯔꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯋꯥꯐꯝ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯈꯤꯕꯅꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯏꯕꯦꯟ ꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯇꯥꯏꯅꯐꯝ ꯃꯐꯝ ꯊꯣꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯃꯐꯝꯁꯤꯗ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯕꯨꯠꯀꯗꯤ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯕꯨꯠꯁꯤꯡꯗꯣ ꯊꯋꯥꯏꯁꯤꯡꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯁꯤꯗ ꯊꯥꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯕꯨꯠꯁꯤꯡ ꯑꯗꯨꯕు ꯃꯈꯧꯔꯤ ꯆꯔꯝꯒ ꯄꯥꯏꯔꯒ ꯂꯣꯏ ꯇꯥꯟꯊꯣꯛꯑꯝꯃꯅꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏ ꯃꯐꯝꯁꯤꯗ ꯕꯨꯠ ꯀꯝꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯂꯝꯃꯥꯡꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯇꯈꯨꯠꯅꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯥꯏꯔꯤꯕ ꯀꯔꯤꯁꯨ ꯀꯤꯗꯕ ꯍꯥꯏ ꯋꯥꯅꯤ ꯀꯅꯥꯅꯕꯨ ꯀꯤꯔꯨꯗꯣꯏꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯕꯁꯤꯗꯤ ꯅꯪꯅ ꯀꯤꯒꯟꯈꯤꯕꯁꯤꯅꯕꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯕ ꯇꯥꯔꯗꯤ ꯌꯥꯝ ꯀꯤꯒꯟꯕ ꯃꯤꯗꯨꯅ ꯍꯥꯟꯅ ꯁꯤ ꯍꯥꯏꯅꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧ ꯋꯥꯔꯦꯝ ꯇꯧꯔ ꯂꯩꯔꯨꯗ ꯁꯠ ꯊꯥꯗꯈ꯭ꯔꯁꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯇꯧꯕꯅꯤꯗ ꯅꯪꯅ ꯀꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯠ ꯊꯥꯗꯈ꯭ꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯗ ꯃꯐꯝꯁꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯉꯝꯈꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯊꯥꯗꯧ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯋꯥꯡꯕꯁꯤꯅ ꯌꯦꯛꯅꯕꯩ ꯂꯩꯕꯥꯛꯅꯤ ꯃꯈꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯍꯥꯏꯕꯅꯤ ꯍꯣ ꯃꯈꯣꯏꯅ ꯎꯈꯤꯕꯅ ꯍꯦꯟꯅꯗꯤ ꯐꯔꯕꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯅꯥ ꯇꯧꯕ ꯍꯧꯅꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯃꯗ ꯐꯨꯝ ꯈ꯭ꯋꯥꯏꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯉꯝꯈꯩ ꯑꯁꯤꯗ ꯂꯪꯊꯣꯛꯎꯁꯨ ꯊꯥꯗꯧ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯍꯤꯡꯗ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯅ ꯈꯪꯂꯝꯒꯅꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗꯤ ꯁꯣꯏꯔꯣꯏ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯇꯧꯔꯒ ꯂꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯁꯦ ꯁꯤꯔꯒ ꯐꯒꯗꯧꯅꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤ ꯂꯪꯊꯁꯤ ꯃꯗꯨꯗ ꯈꯪꯒꯗꯧꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯩꯕ ꯃꯐꯝꯁꯦ ꯅꯤꯡꯊꯧ ꯇꯥꯔꯕꯗꯤ ꯁꯨꯛꯂꯩ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯐꯠ ꯊꯥꯗꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯉꯥꯕꯣꯡ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯄꯨꯈꯠꯂꯛꯂꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯑꯁꯨꯝ ꯋꯥꯡꯕꯗ ꯌꯦꯛꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯊꯥꯗꯈ꯭ꯔꯁꯤ ꯉꯥꯕꯣꯡ ꯑꯁꯤꯗꯤ ꯂꯧꯊꯣꯛꯔꯣꯏꯁꯤ ꯍꯥꯏꯕ꯭ꯔꯣ ꯁꯤꯕꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯧꯊꯣꯛꯎꯗꯣꯏꯅꯣ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯦꯛꯇ ꯊꯥꯗꯈ꯭ꯔꯁꯤ ꯉꯥꯕꯣꯡ ꯑꯁꯤ ꯌꯥꯎꯔꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯁꯦ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯈꯠꯂꯛꯄꯁꯨ ꯉꯝꯃꯔꯣꯏꯗꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯗꯣ ꯈꯔ ꯇꯞꯅ ꯊꯥꯗꯁꯤꯀꯣ ꯃꯈꯣꯜ ꯍꯧꯔꯗꯤ ꯑꯃꯨꯛ ꯃꯤ ꯇꯥꯈꯤꯕ ꯌꯥꯏꯕ ꯃꯈꯣꯜꯗꯤ ꯑꯗꯨꯝ ꯊꯣꯛꯇꯧ ꯂꯩꯔꯦ ꯁꯠ ꯊꯥꯗꯔꯒ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯥꯕꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯖꯝ ꯂꯥꯎꯅ ꯊꯥꯗꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯃꯈꯣꯏꯁꯤꯡꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯨꯅ ꯀꯨꯝꯊꯩ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩ ꯄꯔꯤꯡꯂꯣꯝꯗꯅꯤ ꯃꯐꯝ ꯑꯗꯣꯝꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯁꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ ꯂꯩ ꯁꯪꯁꯤꯡ ꯑꯗꯨꯗꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯕꯅꯤ ꯁꯪ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤ ꯃꯈꯣꯜꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯍꯦꯛ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯪꯊꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯪꯊꯔꯝꯂꯤꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯃꯨꯛꯇ ꯍꯧꯒꯠꯇꯨꯅ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯐꯛꯂꯥꯡꯅ ꯊꯦꯛꯂꯤꯕ ꯃꯩꯅꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃꯔꯣꯝꯗ ꯍꯥꯟꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦꯁꯦ ꯀꯅꯥꯒ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯃꯀꯣꯛ ꯑꯗꯨ ꯇꯨꯔꯦꯜ ꯃꯈꯥꯗ ꯌꯦꯡꯊꯩ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯇꯨꯔꯦꯜ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜꯗꯨꯅ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯣꯟꯊꯣꯛꯅ ꯃꯨ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯪꯊꯕꯅꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯏꯔꯦꯞꯂꯨꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯏꯈꯤꯕꯅ ꯑꯩꯈꯣꯏꯅ ꯀꯨꯝꯗꯨ ꯌꯦꯡꯂꯨꯕꯁꯨ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯅꯪꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯂꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕ ꯉꯝꯈꯤꯅꯤ
Asumna khanduna mahaki leifam sang adu tamna muk satkri somdana turel manung adudani mapam aduda tasinu leiba thawai sing aduna hainai nupi aman hairei ise khoi asi bakjang amasu tarakline yengune hoi ni no asi bakjang asibu ngabong amana siomsil kamdawni masiri asigum matam asida asi bakjang asina taraklibase numit khudingin haiba yai onthona supate dako hening tho mahakna Tebak asida tawning maning tawduna hatning mami makai hatuna leire mahak po ngambami kanapta leitri mi na hatpadi ngamgani ningtri aikoi thawai na oina hekta hatlasira nang na haibu wa dubu oithokpa yagadro karigi yadani masi thongase thudekadabani hekta thongase thudeklaga madaw karamna ningthau sibu hatkadawriba aina haibadi mahakna karigumba thongase lalak haibani adudi pharini mahakna thongasibu lanthok matamdo aikoi ngairasi matamduda thongasibu aikoi thawai mayamna namkhaidon thudiklasi adudagi mahak turilasi tarani mahak yaksang adubu aikoi mayamna ising manungda chongthaduna hatkadabani nupi amana amuk hairei nang aikoisu madaw adugumna mafam asida asi waksang oina loina tarakhiba ngaktani ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯩꯕ ꯉꯥꯁꯤꯡꯅ ꯆꯤꯛ ꯆꯤꯛꯇꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ ꯃꯍꯥꯛꯇꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯉꯥꯕꯣꯡ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯛꯂꯝꯃꯤ ꯉꯥꯒꯤ ꯃꯌꯥꯁꯤꯡ ꯑꯗꯨꯅ ꯉꯥꯕꯣꯡ ꯑꯗꯨꯕꯨ ꯐꯠ ꯐꯠ ꯆꯤꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯉꯥꯕꯣꯡ ꯐꯤ ꯑꯗꯨ ꯈꯔ ꯈꯔ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯄꯥꯏꯊꯣꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯤꯕꯅꯣ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯃꯤ ꯇꯥꯗ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯒꯦ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯨꯝꯕꯅꯤ ꯅꯍꯥꯛꯀꯨꯝꯅ ꯑꯁꯤꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯀꯔꯤ ꯑꯁꯤꯕ ꯊꯋꯥꯏ ꯍꯥꯏꯕ ꯑꯩꯕꯨ ꯁꯤꯔꯕ꯭ꯔꯅꯦ ꯑꯩ ꯑꯁꯤꯕ ꯊꯋꯥꯏꯔꯣ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯇꯨ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯔꯣꯜꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯇꯥꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯋꯥꯏ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯀꯞꯆꯩ ꯑꯩ ꯑꯁꯤ ꯁꯤꯔꯕ ꯍꯧꯖꯤꯛꯅ ꯑꯩ ꯑꯁꯤ ꯊꯋꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯉꯛ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯊꯥꯡꯅ ꯀꯛꯈꯤꯀꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯏꯔꯣꯜꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯉꯥꯁꯤꯡꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯗ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯅ ꯋꯥꯀꯠ ꯃꯐꯝ ꯑꯃ ꯐꯝꯒꯗꯧꯔꯤ ꯃꯗꯨꯗ ꯇꯥꯗꯕꯨꯁꯨ ꯌꯥꯎꯕꯤꯌꯨ ꯃꯊꯛꯇ ꯀꯥꯅꯕ ꯇꯧꯔꯁꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯅ ꯋꯥꯀꯠ ꯃꯐꯝ ꯐꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯋꯥꯀꯠ ꯃꯐꯝꯅꯣ ꯐꯝꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯕꯨꯅꯣ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯍꯥꯏꯌꯨꯅꯦ ꯃꯨꯛꯇ ꯑꯩꯈꯣꯏꯅ ꯐꯝꯒꯗꯧꯔꯤꯕ ꯋꯥꯀꯠ ꯃꯐꯝ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯇꯥꯗ ꯃꯗꯨ ꯄꯨꯝꯕꯗꯤ ꯍꯣꯔꯦꯟ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯌꯥꯝꯅ ꯌꯥꯁꯤꯟꯅꯕ ꯋꯥꯐꯝ ꯑꯗꯨꯅ ꯈꯣꯜꯂꯥꯎꯅꯤ ꯃꯇꯝ ꯑꯁꯦ ꯊꯦꯡꯈꯤꯒꯅꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯗꯧꯔꯤ ꯑꯗꯣ ꯈꯨꯔꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯛꯄꯅꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯝꯗꯧꯅ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯨꯝꯅ ꯃꯍꯥꯛꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ
Masini aigi wari. Asum tawna ayah. Mafam asi lakhibani. Dada, wakhulda thoini hena khanjinbirurano. Aikoigi lebak asida lairaba madu sona mina leiba ngamba hongnade. Matik mayai leiba makhoinane lebak ngakpani. Aikoina masida karimta hariba ngamgadaba nate. Angamba ningthausinga tawning maning tawba lebakni. Nang aida natana hinghariba miyam pumnamak sisu nongmadi aikoigi matawgumna khangutakta mapunsi mangduna mafam masida loina lakadabani. Adubu dada pumnamak asidagi khara ta oirabasu kanba ngamnaba haidunani aikoina ngasi thong asida wakat mpham phangwadoribasi. Phare phare aishu nakoigi narakta kasidagi tilabani. Nakhoi mayamna tawbu thabak aduda aishu yawbu tari. Asumna hainaduna makoisingdu turel adugi mathakta kakhalai aduga turel mathakta sariba thong aduda pareng sana phamnarami. Nupa amana mamangda leptuna makhol hauna laurai. Ngasigi mifam asida saruk yanaba lingbirakliba khudingmak amukta mafam sana sana phamthabiyo mayam. Ngasigi mifam ase awabagi mifamni aduna tumin leinasi. Aikoigi haibabu aikoigi amat oiba kholaw lawba fatraba ningthaubu mafam thadokhanba leibak praja mayamda aki khangpiba tuhatpiba asina singbasibu khudaktagi tawhangadabani. Nupi amana hairai ibungo nakoina siliba asigum mifam ase yamna kanai adubu ibungo aina thajadriba amadi leiri aina haibadi aikoina ngasi phamgadariba wakat mifam asibu kana ubigani aikoina lawgadoriba kholaw asibuna kanana tabigani ubiroidaba tabiroidabada aikoina asumna tawbana kari kanagani. Nupaduna hai ine karigi makhoina taroi tasinadaba tarabasu tanaba hanna lawba tai aikoigi pendabi kholaw asibu makhoigi manakongduda yeshinhanba tai makhoigi phattaba thabak asibu khudakta lephanaba yanabam puraknaba hotnagadoribani. Aikoigi punsi sibu laifadibiro angam mathau makhoina tawning maning tawraga aikoina tumina lon thoktaba magum yingdu leiragadro. Asigi mifam ase pendabagi mifamni lawgadriba kholaw asina tengtha kholawni. Nupa amana muk lawrai mayam tumin leinabiro hojik wakat mifamse haurasi pangtheng theng basu yaroi nuwan khibana hanni. Nupi amana haurasi bungo adudi phare mifam asigi hanbo oina aikoi thawai mayam asigi maraktagi ahal oiraba thawai amabu hanna miyam mang asida kautuktuna wafam manga taradang thamansi. Asi haidna ahal oiraba thawai ambu kautu'i ahal nupa dusu thoglai. Ahal nupa duna tiliba miyam adubu yengduna hairai ngasi yai pharaba numit asigi ahing tanglaw asida mafam asida pangthokjariba asibu thawai singi wakat mifam asida saruk yaba lengbirakliba asibu thawai pumnamakpu ihan hanbada aina ikoknona khurumjari. Ngasimak lebak asida thokliba mihat mipun minungsigi mari mangsilakpa pumnamak asi yenglubada ngasigi mifam ase yamna maru oi haina aina anisubu wafam oina thamjage. Masigi maramdi thong asigi makhada siliba turel asina asiba hachang kayagi patha pumtharaba manam chelaba asiba hachang kayana taduna leiri ising manungda leiba ngasingi masinjak oinari pumnamak ase lebak asigi phatraba ningthau asinani. Masida leiriba khoi pumnamak ase ningthau mahak amadi mahaki muyosingna hatkiba ngaktani. Aikhoibu tamti na hatuna mafam asida langthoktuna thambikiba ngaktani. Asiguma thawong ase nongmagi masing asum hegalakli. Matang matam saringeda thengaudrabadi mafam ase asiba hachangtana pik thankragani chiliba turel ase asi turel onkragani. Aina makhatana amuka miyamgi mafamda haijari igi mase amata oina manaduna ngasigi wakat mifam asigi maru oiriba hiram asibu kholaw ama oina puna lawminasi matang asida aigi wafam ase tensinjage. Asumna haiduna nupadu thokre naha nupa thawai adu amung changlaktuna payam mamangda asumna amuk hairai ahali bungodagi phajara wafam kayam tabikre mathang asidi nupi laktagi ama muka khotjage. Asi haidu nupi mamu kaukhatlami nupi duna amuk asumna hairai
ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯑꯁꯤꯃꯨꯛ ꯇꯣꯟꯕ ꯁꯤꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤꯁꯨꯅꯁꯨ ꯂꯩꯔꯣꯏ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥ ꯑꯁꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯒꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯗꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯦ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯉꯥꯛꯄꯤꯕ, ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯉꯝꯕꯅꯤ, ꯃꯍꯥꯛꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯅꯤꯡꯕ ꯃꯤꯕꯨ ꯍꯦꯛꯇ ꯐꯕ, ꯍꯥꯠꯅꯤꯡꯕ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ꯭ꯔꯥ? ꯇꯤꯟꯕꯤꯔꯤꯕ ꯊꯋꯥꯏꯁꯤꯡ, ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯔꯥꯟꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯐꯠꯇꯕꯒꯤ ꯃꯔꯨꯕꯨ ꯐꯨꯛꯇꯣꯛꯈ꯭ꯔꯁꯤ꯫ ꯅꯨꯡꯁꯤꯅꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯂꯩꯅꯝ ꯑꯣꯏꯅ ꯌꯦꯜꯂꯁꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ, ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯟꯈꯤꯒꯗꯧꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯣꯝꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯁꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯜꯂꯥꯎ ꯑꯁꯤ ꯂꯥꯎꯔꯁꯤ꯫ ꯊꯋꯥꯏ ꯅꯨꯄꯥꯁꯤꯡ ꯃꯌꯥꯝꯗꯨ ꯍꯧꯒꯠꯅꯗꯨꯅ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯂꯤ, ꯑꯗꯨꯒ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯅꯩ꯫ ꯃꯥꯡꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯜ ꯀꯟꯅ ꯂꯥꯎꯏ, ꯑꯩꯅ ꯂꯥꯎꯖꯔꯤꯕꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯕꯤꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯍꯧꯏ, ꯃꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯤꯕ ꯌꯥꯅꯤꯡꯗꯦ, ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯅꯤꯡꯗꯦ꯫ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯤ ꯍꯥꯠꯄ ꯂꯦꯞꯇꯨꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯪꯊꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯀꯌꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯁꯥꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯉꯥꯕꯣꯡ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯌꯦꯛꯅꯕꯔꯣꯝꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯨꯗꯣ ꯏꯇꯥꯎ, ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯥꯅꯤꯅꯦ, ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤꯅꯦ꯫ ꯀꯔꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯊꯥꯗꯔꯝꯂꯤꯕꯖꯥꯠꯅꯣ? ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯩꯅ ꯃꯈꯣꯜ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯗꯨꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯁꯤꯗ ꯇꯥꯎꯈꯠꯂꯛꯄ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯍꯥꯏꯁꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯉꯝꯈꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯊꯥꯗꯗꯨꯅ ꯂꯩꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯗꯒꯅꯨ ꯍꯥꯏꯗꯨꯅ ꯆꯦꯗ ꯋꯥꯔꯣꯜ ꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯦꯅꯦ ꯃꯥꯅ ꯇꯧ ꯁꯥꯕ ꯑꯃ꯫ ꯃꯍꯥꯛꯀꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ, ꯊꯧꯑꯣꯏꯅ ꯇꯧꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧ ꯊꯥꯡꯒꯠꯂꯨꯁꯤ꯫ ꯂꯝꯍꯦꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤꯃꯛ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯨꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯪ ꯑꯁꯤꯗ ꯀꯛꯂꯒ ꯐꯒꯗꯧꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯃꯍꯥꯛ ꯐꯠꯇꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯋꯥꯔꯕꯅꯤ꯫ ꯃꯤ ꯑꯃꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯪꯊꯕ, ꯃꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯝꯆꯠ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯃꯤꯐꯠꯇꯅꯤ꯫ ꯃꯍꯥꯛꯇ ꯁꯤꯔꯕꯗꯤ ꯌꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯅꯤꯡ ꯇꯝꯅ ꯈꯔꯁꯨ ꯍꯤꯡꯖꯁꯅꯨ꯫ ꯆꯠꯁꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯎ ꯇꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯕꯨ ꯀꯔꯤ ꯃꯄꯥꯎ ꯂꯩꯕꯒꯦ? ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯨꯗꯣ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯅꯤꯡꯊꯧ ꯁꯅꯥꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯇꯝꯖꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯁꯦ ꯉꯝꯈꯩ ꯕꯔꯤꯡꯗ ꯉꯥꯛꯄ ꯂꯥꯟꯃꯤꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯉꯝꯈꯩ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯨꯛꯀꯁꯨ ꯊꯥꯗꯗꯨꯅ ꯇꯥꯔꯝꯂꯦ꯫ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯥꯎꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ?
ꯉꯝꯈꯩ ꯇꯨꯔꯦꯜꯗ ꯑꯃꯨꯛꯀꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯗꯍꯧꯔꯦ ꯍꯥꯏꯕ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯅꯣ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯪꯊꯒꯅꯨ ꯊꯥꯗꯒꯅꯨ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯤꯕꯁꯦ ꯃꯁꯤꯡ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯊꯧꯑꯣꯏꯗꯦ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯤꯡꯊꯧꯅ ꯍꯟꯗꯛꯃꯨꯛꯇꯤ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ ꯃꯅꯥꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯨꯏꯁꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯉꯁꯤꯃꯛ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯁꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯁꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯍꯧꯖ ꯀꯌꯥꯔꯛꯅꯣ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯂꯥꯟꯍꯧꯁꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯁꯤ ꯑꯩꯅ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯍꯧꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯏꯁꯥ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯂꯥꯟꯍꯧꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯅꯤꯡꯊꯧ ꯑꯩ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯟꯈꯤꯒꯦ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯟꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯑꯩ ꯏꯅꯤꯡꯊꯧ ꯁꯣꯏꯕꯤꯒꯅꯨꯀꯣ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯁꯨꯝꯅ ꯂꯥꯛꯆꯔ ꯊꯕꯛ ꯇꯧꯕꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯅ ꯋꯥꯈꯜ ꯈꯜꯍꯧꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯇꯠꯇꯅ ꯊꯥꯗꯔꯤꯕ ꯃꯍꯥꯛꯀꯤ प्रꯖꯥꯁꯤꯡꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯅ ꯄꯥꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯁꯤꯗ ꯃꯍꯥꯛꯀꯤ प्रजा ꯀꯅꯥꯝꯇꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯏ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯨꯄꯤ ꯀꯌꯥ ꯑꯍꯜ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯄꯨꯅ ꯉꯝꯈꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯊꯥꯗꯕ ꯇꯨꯔꯦꯜ ꯑꯁꯦ ꯃꯍꯥꯛꯇꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯏꯇꯠ ꯇꯠꯇꯨꯅ ꯇꯧꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯐꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯍꯥꯛꯅꯗꯤ ꯈꯛ ꯉꯝꯍꯟꯈ꯭ꯔꯔꯣꯏ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯧꯔꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯝꯈꯩ ꯇꯨꯔꯦꯜꯒꯤ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯒꯦ ꯈꯪꯒꯅꯤꯗꯣ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ ꯑꯩ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯟꯒꯤ ꯄꯥꯎ ꯆꯦꯟꯕ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯃꯣꯏ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯌꯥꯎꯕ ꯉꯕꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯅꯩ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯍꯨꯟꯗꯣꯛꯄ ꯈꯛꯇꯗ ꯃꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯈꯤꯗꯧ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯍꯥꯠꯂꯒ ꯃꯁꯤ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕ ꯖꯥꯠꯂ ꯃꯥꯒꯤ ꯊꯥꯡꯒꯤ ꯃꯌꯥꯗꯁꯨ ꯄꯥꯛꯅ ꯀꯨꯝꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯊꯧꯔꯒ ꯂꯩ ꯃꯥꯒꯤ ꯊꯥꯡꯗꯣ ꯍꯨꯔꯥꯜꯂꯒ ꯊꯨꯗꯦꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯉꯝꯃꯅꯤ ꯍꯨꯔꯥꯟꯕ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯗꯨꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯐꯥꯎꯕꯅ ꯍꯦꯛ ꯍꯨꯔꯥꯟꯕ ꯉꯝꯃꯔꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯠ ꯆꯕꯥꯡꯅ ꯇꯧꯔꯤꯕꯗꯨꯅꯤ ꯀꯥꯟꯅꯗꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯐꯠ ꯂꯪꯊꯣꯛꯑꯝꯁꯤ ꯏꯇꯥꯎ ꯉꯁꯤꯒꯤꯁꯤꯃꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯅꯨꯄꯤꯒꯤꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯗꯨꯛꯃꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯀꯣ ꯅꯨꯄꯤ ꯑꯁꯦ ꯃꯆꯥ ꯅꯨꯄꯤꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯉꯛ ꯍꯦꯛꯇ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯄꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯞꯍꯧꯕꯗꯣ ꯇꯁꯦꯡꯅ ꯑꯩ ꯀꯞꯄꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨꯗꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯐꯥꯎꯗꯕ ꯖꯥꯠꯅꯤꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯋꯥꯏ ꯃꯁꯤꯡ ꯁꯨꯗ꯭ꯔꯗꯨꯅ ꯍꯥꯠꯄ ꯉꯝꯗꯕ ꯑꯣꯏꯔꯤꯅꯤ ꯍꯦꯔꯥ ꯊꯋꯥꯏꯅꯕꯨ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅꯕ꯭ꯔꯥꯗ ꯍꯥꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗꯨꯗꯤ ꯃꯈꯣꯏꯅ ꯇꯝꯅꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯗꯣ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏꯅꯁꯨ ꯇꯝꯅꯩꯗꯨꯗꯤ ꯑꯗꯨꯝꯅ ꯇꯝꯅꯔꯒ ꯃꯔꯩ ꯍꯥꯠꯆꯈ꯭ꯔꯅꯤ ꯀꯩꯅꯣ ꯐꯨꯔꯥ ꯗꯂꯥꯟ ꯃꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯊꯋꯥꯏꯅ ꯂꯤꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯀꯗꯧꯔꯤꯕꯅꯣ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯊꯋꯥꯏꯗꯣ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯨꯅꯤ ꯊꯋꯥꯏꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯗꯧꯔꯤꯖꯥꯠꯅꯤꯀꯣ
Hoini, Tongni, Madumagi. Hoishi. Nanga dom the pyro, Tongasi Bawa, Tetangasi. Somdana, Yaknabagi Makai Adomda, Nupa Humna, Nasai Kilum Duni Yinglibani, Amanai. Tutu. Asigi, Ngabunga Sida, Ashiwa Sang Yoribani. Makoyisi, Tong Sitamda, Ongtanga Kadori. Ito, Ashiwa Sangse, Makoyan to real Sida, Langtakiba, Shuayati. I go in Sangsinduna, on the Timusi. Nahan Makaidi, Tingadabani, Kasi Tingaring Sida, Amda, Pasina Wahayosi. Makoy Nectar, Maning to Biabro. Asi Haidina Makoyanina, Tongadam the Sangsilami. Tong other lady Banupamokoy Marido, Amuk Ying Dunahai. He Tamba, Nakoina Pudu Lakliba, Gabon Kawadugi, Manung the Karioi, Sing Hayo. Nupam the Kumi. Kaidore Tambani, I coin a Pubanga Bonka, Sigmanunda, Karioi Kaina, Hangli Buduna. Hang the Yada behind me, Kaino Hayomado. Kaishunate, Karishunate Kaina, me Shibagi, Haksana Trado. Madu Kang Labadi, Karigino, among you. Masida, La Coinina Toleti, to Nasakro, Nasakti anything. Yada Wangan Ganang passing uni. I coin in Haribsini. Pomasida, Amukana, a Shibak Sangdo, Tadabiara. Nupa do the knock to the high. I coin a gasu, Damkata Wusari, Hai, Minaim Sasa, Satutuna. Hai, Ikoibu, Minaim Sakai. Minaim Sauri Sibu, Ikoiro, Natrago, Nakoi Mariro. I coin a tori with Tabakasida, Tingani Hide Lumdu Lady with Nakoi Sibu, Nakoi Natro, Minaisha. I could a Sibak Sangase, to Relasida, Langtaragani, Nakoi Mungam Ranyago. Minai. Nintawadugi Makada live in the Koibu, Minai Tikram Naigadi. Minai Pumba, Karadangai, Tum Nakadab. Kari Haiba. I could Minai. Aduga, I could Pumahat Kanaiba. Hai, not hiding liberty. Mapa mother, Chin Mahor. Makoy na ngali wa pamadu batadana, makoy na purakpa ngabong adubo. Tangatuna, turulado tadakirami, aduga, noktunahay. Mapamasi, asibak sang mayamgi, langtokpamni, masida, nakoy na karito bungam kadoriba. Asiyaram laga, mamay ledun sa kirami, liap na lehauba, nupama na laurai. Nakoy pumba, siradamani, cheksilo. Amuk haizay, ito, haujima, kunung nusasi. Makoy gise, tasing na koy busitri. Makoy ani do konung tam na thuna yang na chakirami konung yauraduna paupum na mahangatlami maduda ningtaw suklay bana sawn haidai hayeng haiba namit ayuk yendangan badagi yekna balebak asida yekna baningto sigi matakta landaba rasi lami pumna mu siam saro apang mahat na rasi makoy pum na ningtaw adugi athang to inna langi thorang pumba siam saba loi khirami lebak asida lan tawbagi siam saba hawre haiba pawa sibu ningtaw luwang na thadokpa arotpa misak amana kanglami nupa sina ningtaw luwang gi manaktam na ahing aduda thuna yang na chatlami aduga ningtaw mahaki maphamda asumna pautamlami iningtaw hausi ase yumthang nariba yeknaba ningtaw sigi lebakta aikhogi lebak asida landanaba kana thorang tahore ngasi ahing natraga hayeng gi namit asida soida landaraklagani pawase aseng masumani Manay nupadugi pautam madubu tabada ningtaw luwang na hai. Kari haiba. Ay gilebak asida. Makoy na landa na masiyam sawar haiba. Kari sulay tama makoy gumman na so. Pay. Haujik mak. Lanchat na masiyam sake. Yik na balebak ta. Leraman pung kudimak. Loy na tumlahat ka ni. Asiyahay do na kudag aduda. Konung giyay pung adubo. Yehelami. Konung dulay balan mi singa dusu. Tawrang pumba. Loy na taw na ri. Makoy singa dubo. Ying do ningtaw na hai. Yamno section na sakadabani pawase aron mapawni hujik mak yekna balebak asida sangsinduna pumlamak tumnahat kadabani hanakilan ba masida ningthawi samuk siyawgani aigi matik magul leiraba thangsang asina ningthaw suklay babu mga kaktuna hatkani nupa amana phagani ningthaw lanase ngai pakna ba nanai khoi hotna jage phare hujik mak changsin bhaurasi sagolani khomilani Thang paibalami, ten paibalami kayama, mari sangsin bahurami. Makoy marakta, ningtaw luwang suyawrari. Somda na manay nupa amana, ningtaw suklay bagi maphamda, pautami. Iningtaw, yumthang na balebak asida, yay pungi konjal takre, soida na, mapham asida, lancang silaklam gani. Ningtaw na, ay koy na siliba, lana sige wapam ase, akoy na soida na kanglam na gani.
ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯣꯝꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯂꯥꯟ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯝꯃꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯗꯨꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇ ꯊꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯒ ꯑꯃꯒ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯔꯝꯃꯤ ꯀꯅꯥ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯇꯦꯟ ꯑꯗꯨꯅ ꯄꯪꯀꯥꯞꯇ ꯀꯥꯞꯅꯔꯝꯃꯤ ꯇꯥ ꯂꯪꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯇꯥꯅ ꯌꯨꯡꯕꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅꯁꯨ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯉꯝꯈꯩ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯕꯗ ꯊꯣꯡ ꯑꯗꯨ ꯈꯔ ꯈꯔ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯃꯁꯤꯅꯤ ꯂꯥꯟ ꯍꯥꯏꯔꯤꯕꯁꯤ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯤꯕꯁꯤꯅ ꯊꯥꯡ ꯇꯦꯟꯅ ꯄꯥꯟꯕꯒꯤ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯕ ꯑꯗꯣ ꯉꯝꯗꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯈꯣꯏꯕꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯅꯤꯡꯊꯧꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯑꯔꯦꯝꯕꯗ ꯁꯤꯗꯨꯅ ꯃꯥꯡꯂꯒꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯇꯨ ꯃꯆꯥꯕꯨ ꯁꯦꯠꯅꯕꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅ ꯌꯦꯠꯅꯤꯡꯈ꯭ꯔꯒꯅꯤꯀꯣ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯗ ꯅꯠꯇꯅ ꯍꯤꯡꯍꯧꯔꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯗꯁꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯇꯝꯊꯤꯔꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯁꯣꯛꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒꯦ ꯑꯩ ꯉꯥꯏꯈꯣ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯑꯁꯦ ꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯃꯍꯥꯛꯇꯕꯨ ꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯇꯥꯔꯦ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦꯗ ꯅꯍꯥꯟ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗꯣ ꯅꯤꯡꯁꯤꯡꯉꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯀꯅꯥꯅ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯈꯪꯅꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯑꯉꯝꯕ ꯍꯥꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯅ ꯄꯤꯛ ꯊꯜꯂꯛꯂꯤ ꯂꯥꯟꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯈꯔ ꯉꯝꯇꯛꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯈꯧ ꯄꯣꯡꯅ ꯂꯩꯔꯤ ꯑꯩꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯌꯥ ꯀꯨꯝꯗ꯭ꯔꯤ ꯅꯤꯡꯊꯧ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯗ ꯀꯗꯥꯏꯗ ꯂꯩ ꯅꯤꯡꯊꯧ ꯅꯍꯥ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯦ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯃꯤꯐꯠꯇ ꯅꯪ ꯑꯗꯨ ꯂꯩꯔꯝꯃꯣ ꯈꯣꯡꯄꯣꯝ ꯑꯃ ꯇꯥꯍꯟꯗꯨꯅ ꯆꯤꯡꯒꯅꯨ ꯃꯤꯐꯠꯇ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯃꯟꯕꯨ ꯑꯩꯅ ꯁꯤꯡꯂꯒꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧꯅ ꯂꯟꯕꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯥꯡꯒ ꯌꯥꯟꯅꯔꯝꯃꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕ ꯅꯤꯡꯊꯧ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯊꯥꯡ ꯌꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯃꯔꯥꯏꯕꯛ ꯐꯔꯗꯨꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯁꯨꯛꯂꯥꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯑꯩꯉꯣꯟꯗ ꯍꯧꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯀꯣꯛꯀ ꯅꯁꯥꯒ ꯇꯣꯈꯥꯏ ꯇꯥꯔꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯝꯃꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯍꯤꯡꯍꯧꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯑꯃꯅ ꯂꯥꯎꯏ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯦ ꯂꯥꯟꯃꯤꯁꯥ ꯍꯤꯡꯍꯧꯕꯁꯤꯡ ꯆꯦꯟꯅꯔꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯅꯣꯛꯇꯨ ꯂꯩꯔꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯌꯥꯏꯐꯔꯦ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯂꯥꯟ ꯉꯝꯂꯦ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯝꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯍꯜꯂꯛꯄꯁꯤꯗ ꯉꯝꯈꯩ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯊꯣꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯁꯤꯡꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯋꯥꯏꯁꯤꯡ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯔꯣ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯗꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯨ ꯃꯈꯨꯠꯇ ꯄꯥꯏꯕ ꯌꯥꯎ ꯃꯈꯣꯡꯗ ꯄꯥꯏꯕ ꯌꯥꯎ ꯇꯧꯗꯨꯅ ꯏꯔꯦꯞꯂꯨꯔꯕ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯗꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯋꯥꯏ ꯊꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯂꯨꯋꯥꯡꯕꯨ ꯍꯥꯠꯂꯕꯗ ꯊꯋꯥꯏꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ
ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫